Laingak sasan pura fail oire haibadu taklibarang pawasi ngasi nungthil phongkiba kanglaipa ki maira pausege editorial kalam dagi laukhatchabane Manipur da thokliba kanglup anigi sathiraba irang ase loisanaba Manipur laingak na haujik phawba laupham thokpa thodang adu chapchana lawba ngamdriba se karigino haibase laibak miyamgi amata ngairaba wahang oiribane sairak asida BJP laingak asida yauriba MLA minister singi marakta Khaibung tanabagi saktam mama miyamna uba phanglagliba se afaba natte laingak asigi luching purel oiriba chief minister na amatoina khomjin tasinduna apunbagi thawna pangal adu sagatuna laingak loisingna laupham thokpa thodang adu lawduna Manipur da thokliba kanglup anigi lana se loisinduna tangdu laitaba lamdam mama oinaba honapham thoe aduga tha tara helava fauba kanglup asigi sathiraba lana se loisina bohonabagi mahutta Lok Sabha Mikhalom da henna thawai yauksin bagi mami ama yamna chawna tarakliba se laibak miyamgi oirade khwaidagi laibak thiba du oigane lan thokliba misi mina nangliba mikap mirau kholtana nilliba mafam amada mikhal pangthokna bohonarakpa haibase khwaidagi aranba khongpham oigani haibase aikhoigi laingak loisingna khangbigadabane Manipurgi phibam kayamuk phatabagi haibadu khulai paiba security na khurak hangdana section na ngak seliba chief minister fauba Churachandpur Kangpokpi amadi More border town phauba chatsaba ngamde maduna ikhoigi laingak loisingna amatoina lawgadaba phirep ase Manipur da thokliba kanglup anigi lana se ingna tamna loisinduna mahausagi phibamda hanjilaktriba phauba Lok Sabha mikhal ase Manipur gi di yaithokadabani haibase India laingak ki lusingba singda haigadabane Haujik Manipur gi chingi lamsingda law and order gi phibam aduki matik fatre mapungoina chingi lamdamdade laibak asigi chanariba law ase chanadabaga chap manare Khulai paiba terrorist kayana khulingduna leire oiriba phibam asida matau karamna Lok Sabha mikhal pangthokadoribano haibase Manipur laingaki maikaidage Bharat laingaki mafamda mayek sengna thampham thoe yamna nungaitribade haujik Manipur gi asuk waraba matam asida Manipur laingak ase mamingtagi oina leibadage Imphal Dimapur lambi amade Imphal Jiribam lambi fauba ningthina ngak senba ngamdre National Highway lambi asida khulai paiba terrorist kayana khulingduna leire Makoina lambi asida tongan ba polam kaya pusilagliba gari sing nongmai sindo na khamlaga makhal makha kaya ge puba thangba ngamdraba tax ki senfam kaya laure maduna gari driver kaya na starring paiba lepagi khongjang changsilakadaure masina kayam kuina lamdam sigi miyam da wahan gadori banu haibadude langi awababu khamthengna nanglingai asida mapan lamdagi miyoi bana hingbada nongmada tangai fadana changdraba yadraba chana thangnaba polam sing pusilakpa yadavadage awabagi mathakta awaba haibadu oigadoribane maduna Manipur laingak mamingtagi oina leiba chumloi laingak ama isau sauna leiravanina Manipur da thokliba kanglup anigi lana se loisinaba Manipur thugaina bohona riba terrorist asi maithiba piduna ingtapa Manipur ama ohenaba laupham thokpa thodang adu aikhoigi laingak na laupham thoe